Kurumzari, Miyang Tabidi Mayampuna Mapu, Taram Oksari, Housing Ahan Badanga Maruba Pausing Pizari. Air dispensary in Father Hinda Taurang Ayamba, Luisilak Lehana Sip Minister N. Biriana Fondo Craig. Ngasi Satakiba Assembly Mifam na demand for Grand Mangagi Apunba Senpam Lupa Kro, Lissing Ani Samri Humdrago Humdoi, Lag Yankani to Lissing Humpumdege Senpam, Pasto Craig. Amasung, Numit Nini Sub na Pangtoko Daba Amukoge Silver Zubli Taram Hokre. How's the Pau Sandok na Pizari? Air dispensary in Falda Lehenaba Taurang Ayamba Luisilak Lehaina, Sib Minister N. Biriana Fongdokre, Wafamasi Manipuri State Assembly da Sugunu Kendragi, MLA K. Ranzina, question hour the Hanglapa, Wahangipa Kumpida Duna, Sib Minister Fongdokibane. Same Minister Namakata na Fongdokibada, Silong Amadi Infalda, Air dispensary Mamam Lehenaba, Center da Taksilakibadu, Union Finance Minister Arun Zelina, Tazaba Pirapugi Zerol House to Tambaga Luinana, Masigi Damak Angamba Takta Pressure Satari, Northeast Testing covered Tobangamnagani High K, Same Minister na demand for grant Kimatang the opposition gi MLS Singna, Pukalakiba policy cut Amadi observation Mup Toropagi, Pakumda, Makata na High, State Asida Tungan ba, Drug Singi, Lambida, Ladeba Mio Singi, Hingna Lambi, alternative way Hana, Honaba Tabana, government Atuba Taurang Amaloko Lagani, missing Yamdabasu, Lampak Song Lady Madamna, Lady Bamu Singer Chatoksa Sin, Tobada Kudung, Sadabakaya, Lady Asi Kokanaba, State Government, Santa Gatanaga Honagani High Key. Tungaiba, that is for survival. Okloreva, the for survival. Madudai Quinang Okloino, no youth who know how to wear the alternative people down. We decided government war on drugs. Was it opium Karikari Mayam Torkan and Haro Masida Mangda Labor Mayam Sigi, the Queen of Satari Posida, alternative Makupibata. Madam the opium do Targa, Ganja do Targa, or you do Yonga, Hingi missing do, but Katapaka and the Mogi Live, Veralini. I go Yam Kana, interior parsing, rural parsing, Lambising, Tungan, Lambising, Tunganaba, state keepers. Ngasi Pamkiba Assembly the Animal Husbandry and Veterinary including dairy farming demanda opposition MLS Sing Amadi Kundapam Kendigi MLA location Pukalapa policy kat ki Pakumda Minister Hankal Yana Manipuda Ponigi Pibam Pagat Hanba Polo Club Kunda Lupal Sing Taramanga Grand in at Wenapina Taurang Taure Lisingani Taraga Tarukta Pony Policy Drop Ama Ladiba Asigi Makada Pony Gitamakona Bayaba Sing Tabak Wena Pangtu Lagane State Asida Veterinary Hospital Yankai Mangalay Aduga Dispensary Samagamapan Lay Hadiba Sing Asigi Manpower Amadi Infrastructure Singsu Yang Silagani High K Opposition gi MLA TS Joykesan Pukalapa calling attention Amagi Pakumda Mahut Minister TS Sam Kumana Kangla Motor Ladiba Mobile Toilet Sing Asida Likes Ohendana Bataurang Lokale, Kangla Asi Historical Place Ama Oibana Miam Gates Hazasandagi, Kangla Park Maning Tangbada Hongdokuna Tamle, Mobile Toilet Tambana Kangla Part Padinda Kanagumas na Upandiki Makongda among Asoitosin Makohan Mangamlagani High K. Opposition members sing MLA, Lokesor Amadi Megasan and Pukalapa Policy Cut Community and Rural Development Ki demand Pakumpila Duna RT Minister Biswajana PMGSY scheme Masi Hausiki Wena Tat ranked lay Masi Fastna Traga second Lehena Pandam Tamni High K Mahanamaka Taraduna Housing Fabada Job Card Holder Asi Lakmanga Alising Kuntra Mapan Samapan Taraga Mapan Levigi Manunga Sasinaba Samri Sumanipan Kakre MNR EZS ke thabak mapung fana pakanaba yang seli high K haibagi akhigi leiba duga akhigi rural engineering department gi su wat pa aduna akhigi thabak lawnobagi possibility su jiksi laitaba nam morga akhoi singam na ngamna ba somda sina ba midu somda sina ba haidana akhoina tawnabadagi akhigi leiriba tender gi process si akhigi 90 days gi manung da loisangadabani adu masi 90 days pi haidana akhoni yaringai thuna loisanji habni almost loirabani adu saliba assembly session si hek loibaga akhoi masigi leiriba posil loisanjargani Ngasi Satakiba session aduda Finance Minister YJ Kumana demand for grant mangagi apun masenpam Lupa crore listing ani samri humdrago humdoi lak yakani toy listing humpu humdoi pass tawna ba pukalakpada assembly na amatu na pass tawkre
Amukona sahi kungamanga mapung pharakpagi silver jubilee tharam haukre ngasi kwa kaithel da leiba amuko gi office ta fira singkhat khibga loina amuko gi silver jubilee gi oiba plate ama sumaikum hangjoki amukona kanglup naiba wakhalol gi mayukta apunbagi pangal ama sagatna bagi damak iba wahai sing yawba plate ama so hangjoki amukona sahi lisang sina satharakpa miyam gi thabak simapung phana khangna bagi pandamja website ama so hangjoki website adudi www.amuko.in ni Tharamasiga mari lenana amukogi President PS Devan Sarmana lamda masida kanglu masilgi marakta nungsi sanana leminana bagi damak kuki nagagi kanglu ki irang adudagi hauna amuko safong lakibani mata matam gelenga namiye bagi punsi kaya bumama leitana loram basing adu ngasidi amuko gomba miye bagi hakki damak song thorak debu organization singna mapung fana thengna badagi ngasidi kharada orabasu pukhatpa ngamle haiki amuko na numit ini subna sathagata ba silver jubilee ge tharam asida lamda masigi tongan tongan ba section da leiba miyo sing amadi kanglup sing na mapung phana saruk yabiu haina appeal tauki ado thaudo wathok sing asi paliba aikogi lenga mamang da palakpa mayam singchina aikogi manipur si da thoiba thaudok singchi yamna serious oina lawda bida aikogi lakibadu ngasidi amuko lising amga chamapan maudraga humdoi february gi tang 13 ga ni thoida adugum laba manipur da thon ningdaba akogi kokinaga anigi class yamna sathiba amakak thoki hariba thaudok adugi maduda chingda thoiba adagi chakliba lanmai sing adu muthananabagi damakta aduga miyam sing adugi punsidu kannanabagi damakta amuko adu mana semaki adugumba amuko semaklaba matungda matamduda akogi palsana peasant and the labor society haiba amaga amuko siga aniji pullaganda akhoi revival relief camp haidana amma hanga ganda tongan tongan ba manipur gi mafam kaya da hangi Tungda mapung weba tharam konung mamang da leba Manipur State Film Development Society gi auditorium da pangchoki tharam ajuda IPR Minister TS Biswajit amuko gi President PS Devan Sharma koki NP gi advisor thangkho sai hauki jalero Union Assam Manipur amasung Nagaland gi President Amukamai Integrated Manipuri Association Bangladesh gi President Hero Moy Singh amadi tongan tongan ba furup kilo sing ba singo saruk yaki lob asigi laikhidraba members singi mafam de kai kumna utki silver jubilee tharam asigi mari renana souvenir amasu putoki Minister TS Biswajina lamdamasida kundaminari ba furup sing amatu ena himinana ba khonabada amukona lawriba thaudang sing thaningai ni miyamulu sing diba lupna kunai adugi sayeng mingsel oina lairibani maram aduna government amasu lamdamasida lairiba lup sing punna hona minaduna tangdu laitaba sakol palamdam ama oina ba hona minasi haiki lairiba sing amadi tam haidana lairame prakriti dagi adun lairiba yam se da mi oi bai se chap mane loinamak agi matam yoroko matam sakhi da munga tani kanana ahan kanana angang haiba leite koini siba matam da adum magi matam gi metuna chakhi da bane aduna laiminari gi matam kharasida aikoina aikogi marakta difference am thamgaduri se karino adu aikoina dharma gi amadi atop apik pa wakhal londa pusalle harakanda aikoina kari gi damakta aikogi marakta difference tamdoino haiba se aikoina question sawal aikoina kan question tawjaraga masigi solution jo ko isa na puthomina kanda akoina apik po wakhalon ji thado aganda prithvi gi chawkhalaba ko mobile amada america da kari tawri natraga japan da kari tawri france da kari tawri australia da kari tawri habje loy unarba wafam sigi matam se ta akoina sigi wa kongang loise ngangna raga lege da matam natre hujikti akoina mang de changjen di har gadi ko chap manaba licing amagi makha da changjen min ba tangai phadana darkar lai Amuko gi General Secretary S. Sanjoyna British Nursing Jam Haiba Kenaba Thamlamba Adu India government na Manipur Lausilaba Matungda political freedom pidana Manipur Tukaina Balambi Amo Oina Sangsin Badagi Miyam Yaning the Bafongdopuni Lamda Masigi integrity da Signarak Pada Miyam na Mai Lake Double Ite Manipur Hana Ning Tabna Hinglak Palebak ni Amadi Hingbang Angda Bapukai Hena Lazai Madu Yokalaga Hingbang Ami Haiba Lakaduriba Mirol gi Kanduna Aikoi Punna Hona Minasi Haiki 49 dagi ngasi last 60 years da akhoi manipur da akhoi manipuri sing marakta minna ubangam da akhoi kha da boundary amana akhoi masing marakta single iba lei se masi akhoi na thukai lakli adu ma lei na akhoi masing marakta homi nari ba akhoi jinglei ba khlemina sinau sing marakta kaidu me to khaina ta hanbung ngam lo hersu ai hak akhoi na khanjai maram di ngamsu ngam kite adu ngasi di khena bom da leitana ngasi di pik laba MSFDC da salary sine akhoi dice member da masing mo su thugai bang lo habigi asogo parmana mani KSCP signatory group na Manipur Pumada Kauramba Pung ni Funitoi gi ban miyam gi awaba yenglaga withdraw tawre hairi
Signatory Group ki lusingba sing KCP MC Nongjen Khomba Group KCP Taiwangan Group URF Singkhaingan ba KYKL MDF Thauba KYKL MDF Achobana Sahi Tauba Lonena KCP MC Nongjen Khomba Group ki Public Relations Officer AK Mangang na Thadrok Pacherol Asina Makata na Fongdrok pada Memorandum of Understanding Signatory Group Sinangasi Ayupung Taluktagi Hayengi Nimit yung Bamatung Pung Tragani Choi Phawa Manipur Ban Chathagani Hana Toram Adu Ngasi Additional Chief Secretary Home Dr. Suresh Babu ga Office the Pham Kibami from Amata Suresh Babu Namakogi demand Singi Maraktagi Marueba demand Kara Chief Minister ga Wali Sanaraga Atuba Matam na Thabak to Ontok Lagani Haibagi Thazaba Pirak Pagalwena Miyamgi Awabi Yenguna Ban withdraw Tobani Hari Chathakiba Ban Adu Tawningduna Tawkibana Te Lub Singi Apama Kara Assembly Session the Pukatnaba Thamkiba Wafam Singh Sarkana Wali Sanaba Lambi Pirak Tabadagi Tangai Fadana Ban Adu Tawkibani Miyam na Ban Manungda Gari Sen Leptuna Dukan Thong Londuna Masagi Sin Tha Leptuna Khongjang mo Puning Thogot Pagalwena Mateng Pangbibagi Damak Miyam Buthagatpa Fongdurakli Plants name of Manipur Mingthon Malarik Amangasi Manipur University ki Life Science Department of Fongkre Sanjoy Ningthozam Anupam Das Talubdar Kumar Posamam Amadi Mana Deb Datta Chaudhurina Larik Asi Puthokpani Thoram Aduda Manipur University Life Science ki Professor Waikom Biswanath JP Women College ki Principal Dr. B Lalhari AMU Life Science ki Head Professor RK Gambhir Central Agricultural University ki Professor Joy Kumar Mitei Susaruk Yaki National Dewarming Day Gamari Lena District Health Society Imphal East na Sinuna District Asigi Ahanba Round gi oina angang sing tin leiba lena dagi ngak thok nana ba hidak pizaba kongboda leiba mitei mayek high school da hawdokre thoram aduda society asigi chairman su oiriba DC Imphal East TH Citra District Mission Director Dr. KS Indra District Social Welfare Imphal East ki District Program Officer KS Borpananda Imphal East ki ZDOM Premchandra Susaruk Yaki DC TH Citra na Aikoi Kudima na Puna Thaudang Lomina Duna Hidak Pijanabagi Tamliba Pandamasi Mapung Pana Pangtuba Ngamnaba Honaminasi Haiki Bisnobo District ki oina su ahanba tangka ki National Dewarming Day Delizen Public School Marangda Hokre District Health Society na sinna pangtukiba thoram aduda ADC N Gozendro CMO Dr. Ice Babyson ZEO Zone 4 Tikendrajit Nepram ICDS ki District Program Officer L Sorozini Amadi Delizen Public School ke Principal ke Bizarani Susaruk Yaki District asigi oina Government Amadi Private School Sani Maudraga Nipan Anganwadi Center Sama Pantaraga Nitoi Amadi School ka Dabasing Tharaga Sahi Amadigi Talaga Mapin Fawad Labor Angang Lising Maudra Taret ki Tingalena de Atonaba Hidak Pijanaba Pandam Tamli Hairi Kumbi Kendigi Manung Sanma Sagang Sugunu Digi Kozaman Taba PMGSY gi Makada Kilometer Mari Point Humdraga Manga Sangba Lengang Mangzil Digi Sarian Turel Mapal Taraga Nungu Tadon Pokpi Fabagi Lambi Sembagi Pibam Kumbi Kendigi MLA S Bidana Yangsin Kre Lambi Mong Sumna Semlam Dabada MLA na Nungaitaba Fongdokre Lambi Asili Sing Nitraga Mangagi Sector Mathadagi Hogduna Lising Nitra Taruki Sector Matha Fabada Luisinaba Pandamda KS Ngaile Koba Contractor Amagi Mingda Program Asi Yaukibini Adubungasi Faba Lambi Asi Loisindana Lapadigi MLA Masamak Satuna Yangsin Kibini Maduda Suram Liba Tabakusu Amadi Progress Irelam Dabada MLA na Asabu Utkibini MLA S Bidana Asiguma Lambi Kusim Amadi Talam Liba Tabak Asi Mahak Yangun Labang Amloy Atuba Matamda Contractor na Nungzu Talak Tingi Mamangda Tabak Asi Loisindrabadi Mahaki Matakta Ain Eba Tabak Lokatkani Haiki Kongsal aduga mari renana government ring road Wangu Bazar Taba Harga Su Kangnaba kilometer ani Samu Wangu parking digi Wangu Samu Sang Fabada PWD gi Makada Suriba Tabak Singsu Yangsin ki Kongsal aduda PWD Bisnobo Division gi EE Ranjit AE Santisus Lo Sharup Yaki Department ki Maike digi Tabak Asi Mars ki Ahan Masayol Fabagi Manungda Losinaba Pandam Thamle Haiki Lok Janasthati Party ki Vice President Wangkem Irabantana Manu Matam Sadana Laikidabada Lok Janasthati Party Manipur State Union Awawa Fongdokre Party ki State President Thangkagin Gati Amadi Consumer Affairs Minister Karam Siam Yauna Laikidabagi Mafamda Hai Laikatuna Ikai Kunaba Utki Housing Paugi Maraktana Atenba Break Ama Kaidowino Kanano Kaigino Kaidowino Masipumna Noi lebedi gari han maga tongba ngamdrone hura laga tongni khaniba namai doi kaidro senbun puthok ga lebedi ngamdra senbun puthok na leiba ngamdrasu imphal felas na salo
ai ju han ba lai ngam tadana Imphal Finance tagi loan oine lori Imphal Finance na nongbu manung da gari loan lobu yabani tong chaba pizari adom na pam makal gi gari kudingmak lobu be yabani New Hope Tutoring, Kurai Ahongai, opposite Jenims Main Gate, adjacent to Tantra Hotel. Admissions open for the following courses: Class 9 to 12, Bossum Cosum, CBSE, Diploma in Elementary Education, Bachelor of Education, BA English Honors, NET Paper 1, and CTET. For further details, please feel free to contact us. Marvel Furniture, Manipur gi luhong kai hom ga mari lena makal khudingi furniture items singda up to 50% discount pijari. Asida natana modular kitchen khakta oina lebiba matamda dining set ama khudol oina tamjari. Ngasi maglengching biraksi Marvel Furniture near Imphal College. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singi damakta Jolip capsule chabiyu ngasidi suara hajinge ture kari no tuti musi kari gauza sidi yosi ne he masigi yosi tata tiskoni ne Dudi sanagi mohut yang na sinba yamdre. Break itung da makata ba pau amuk pizari. Fake encounter gi matang de ivam na Supreme Court case file tawduna satharak diba hearing gi sarukama oina ngasi sathakiba hearing da CBI na fake encounter gi matang da thizin bada aranba layabra haibagi wafam Supreme Court da phongdokre ngasi court asigi court room number 4 da sathakiba hearing da Justice Madal Lukurna CBI gi DIG Agarwal da wafam asi phongdokibani CBI gi makadi gi sil torba envelope ta hapa status report court submit tawki court submit tawkiba report adu police na mangjongna FIR tawkiba aduda khara hongdok hongjin tawba natana thaba paikhatpagi mami tadi haina petitioner ge maikedi ge phongdokhi jarek asida police ki amadi security force ki kambuna laikhidraba victim ki imungda nauna amuk FIR panduna thaba lakhotpagi Mawong Sathari Hanasu Maral Siki CBI gi Mahus Seliba Additional Solicitors General na Mamanga Thokiba Thodok Sing Asi Nauna Amuk Examine Togani Kariguma Masida Security Force Sing Senaram Nabadi Makoi gi Matakta Sarsit Thangat Kani Phongdokhi Adumakpo Mahaki Wafam Adu Ko na Apianba Oikide Case Asigi Matanga Thanipal Helaba Fabada CBI na Sathariba Thong Asi Apianba Oide Amasung Asumbabu Nathaiduna Laibagi Mawong Mali Haiki Hearing Aduda Saruk Yakiba National Human Rights Commission gi Council Vana Fondo Kibada, case Ashida Senare Haiba Security Personal Singi Matata case Lokopigi Mahuta, CBI na Laikidravagi Imung Manunge Mioida, Masama Tom the Season of Hone Haiduna, FIR Lokatpa Tengnare, Masi Contempt of Court, Natabra Haibawa from Tumki, Makata na Supreme Court na, National Human Rights Commission gi Office Home CBI na, Fake Encounter Taudo Tara Tayatka Mari Renana Tizin Basida Mating Pang na Balwina, Commission na Report Tokraba Casing Priority Basis Talakot na Basukangan Kray, Makata na Court Asina Pikibo order matung ina CBI na tijinna bakhangan bagal loina na atopa makhal gi thawng amata chathadana basu khangan ke loina na mathangi hearing la liba mastera kani thoida pangtho na ba matam lep khre Aimol Baptist Church Kha Aimol na Sinduna Numit Mangan Chatharakiba Triennial Conference Ursan Puristiki Manung Sanba Aimol Kuldal Usenikre Thoram Aduda Manipur ki mafam kya dagi Kundariba Aimol Furuki Sarastra Nipan digi Lakpa Miu Singh Sarup Yaki Thoram Aduda ADGP L Kailun DC Kaksing Dr. N Talent SDO Toksem SIs Kuboy Sarup Yaki Aimol Baptist Association ge President Nailun Sangna Manipur Kundariba Aimol Furup Asi Sembi Mapugi Mingda Amatu Enapun Sinduna Apunba Lingzel Manaba Ingtaba Mapugi Mapau Adu Tamin Naba Pandamda Ahanbu in a conference Asi Pangtopani Haiki Gari Hura Naba Honolami Haiba Miwi Ama Kurau Makong United Club Amadi Kurau Makong Mera Paibi Kambu na Farba Matunda Polista Sinakre Hairi Hariba Miwi Asinangasi Nung Tilpung Ama Makhairom Taba Matamda Kurau Makong Sambalay Sekpin Ledekta Kamduna Thamba Honda Ektiba Ama Hura Naba Honda Madamiam na Farbani Hairi Numit Mangan is Matharakpa Neston Mime Festival in a Silang Tabal Kunzataleba, Kanglai, Mime Theatres, Repertory Sang and Losin Kare, Losin Magi Taramda, Zen Manipuri Dance Academy Vice Chairman, Professor N. Tombi, India Mime Theatres, Kolkata Director Padmasari, Niranjan Goswami Amadi, Environmentalist Dr. R.K. Ranjan Namaru, Musing on the Saruk Yaki, Professor N. Tombina, India Theatre, the Manipurigi Yautrabadi Mapung Fata Baduna Tauri, India Theatres, the Manipurigi Theatre Lamda, Sagnadaba, Ratan Tiam Amadi Kanhai.
Hailal Piriba Kudol assisting Tabaki Loiba Nairoi, theaters ki artists singi Marabak Yanglurabadi Yama Nung Siningai, artists sing Asi Maramdom Lepsa Bangamnaba theaters gi Oiba policy Amas Semanaba, theater to sing Puna Sangsiminaba Tangai for the high key. Theaters come out with the Babu Mayamsi, will like Kidaba, Patron Toro Papa, Peter Eva, Kalakan Lepataba, Kalway Space of the middle Lepum door, Lepum later. All India Service Officer and Wives Association ngasi mongsanga de labor all as home da sana thana problem kya kusin na kre Safe Secretary RR Rasmi ke loina bi association ye President Niraza Rasmi na haikibada Manipur miyam gi dama makoi ni ngamjaba khara mating pangbani association asina makha taba thabak tharam kya paikat naba sem sare haiki association asida Social Welfare Department ke Director Jacinta Lazarus DCLM khokte ge loina bi Mimi khokte Assistant Safe Secretary ke loina bi Rubina Akhtar Yauri Home Asibo Salai All Manipur Senior Citizen Welfare Association ge General Secretary B Sanamasa Sarmana Manipur the lady all as home singi manungda niyam suma salai diba sing khangatuna sarkar ge maikadi ge tembang pihen ningbugi apamba fongdorakli Forest Minister T.S. Syam Kumar na mari lena ba official single wena na ayin gi wangmada u yan thatpa thingna ba amadi anoba u pamni kaya thaduna mahausa ge khal ngak na thamna ba khona ringaida Mahabali umangi mafam khara da miwe khara na amot akai langthokpa ga lena na mai thadokpa ge thabak chathara podigi mafam aduda hauriba u pamni kaya gi makhong ge saruk sing mai sakpa yaure hauji fabagi de mari lena ba singna miyeng amata sangdan lairi haina lamdam aduga miwe khara na pen da phongdorakli mafam aduda fata hausi langthokpa amade mai thabagi thabak chathabana achat o sina kudong sa daba kaya mayok na halle haidi Ngarang ayupung ni palom taba matamda Lampel Police Station gi manungsan ba lamboi konang khongda sakhang daba miyoi ama miyoi kharna phurga khundok lambadigi hauze Rims Hospital da gyan tadana aruba phiam da laikan nari police na asokpa adu purak laga thanambani hairi hauze fabagi oina soliba mi asige mari makhong sab saba khangdri mahana gyan taringai matamda Assamese londa wa kharadi nganglam mi hairi Ingorok Mahadeva Haina Kangaramba Adu Nompo Ningtau Singa Pangalbagi Minglienda Hanjin Kre Haina Yellow Inat Kalmalupna Kangalagri Ngasi Ingorok Mahadeva Lai Tawalupki President Kangzam Sanazawa Maitena Ingorok Mahadeva Haina Kangaram Adu Nompo Ningtau Singa Pangalbagi Minglienda Hanjilapada Ayawa Pikre Ngasi Mafam Adu da Pangtopa Tharam Dasna Konungi Angom Ningtau Kwai Lakpa Laifam Lakpa Kangla Pamtolgi Advisor Secretary General Maiso Pamtobo Singh Kongba Maru Laifam Len Kanba Apun Maluki President Salai Taret Punsi Luptin ke President Indigenous Peoples Association of Kanglei Paki Tholoi Singh Amadi Kulon Nabada Leiba Kayana Saruk Yaduna Laithau Galwenena Ipa Imagi Fizet Leiting Galwenena Ingorok Mahadeva Haina Kangaram Adu Nompo Ningtau Singa Pangalbagi Minglienda Hanjin Bahaina Walip Laukre Laifam Asi Puruk Kudimaki Lining Pump Oina Simgat Bahaina Su Lepna Kre Manipur Legal Services Authority Amadi District Legal Services Authority na Jidibam District ki oina Legal Aid Clinic manga Amadi Student Legal Literacy Club ani haunami matung ina ngasi sorok ating bi Legal Aid Clinic Jidibam gi adeksa ki Ais Janaki na Chief Guest ojina hogdokre tharam adu the additional session just W Tonen Maitei Judicial Magistrate Zawgalen Haukip Namari Bamio Singh na saruk yaki Singdon Lekai deso Legal Aid Clinic ama hangdoki Saban garda hangdoli ba atopa legal elkini ke thoramda pradhan RK Nobisana additional session just W Tonen Maitei Judicial Magistrate Zawgalen Hakib Saruk Yaki Jeribam District ki oina RK Sana Tombi Vidyalaya Student Legal Literacy Club hangdoki thoram aduda RK Sana Tombi Vidyalaya Jeribam gi Vice Principal PS Jila Singh Yauna ain gi lamda khang harba mi ka Saruk Yaki Laini haina miyamna kurumnaduna lalamba larian ama People for Animal na kankre thodok asi Kumbi Police Station gi manungsan na leiba thangadi miyamna laini haiduna larian ama thangagi thanga lakpa laising gi manakta leiba sang amada thengnabadigi International Salai Punsikol thanga loisingi thomis na ngak senduna lalambani loinana miyamna su laini haiduna lei su katuna kurumnarambani hari People for Animal na Kaibul Lamjau National Park ki staff Bisnupur Police ki staff amadi Kaibul Police ke miyo sing yaw na mafamadu da satuna miyam sing adubo gyan tahalaba matungda larian adu lakhol lakhibani hari hariba larian asi mafam saba yanglaga thadok ragani makhata na organization asige maikadege larian ga laiga karigum hiram amata da mari lainade lamleke sa usip phajinuna thamba luwana yade maram asina asiguma thong asi tobigenu haina appeal tawrakle
Thangting subdivision bo Kangbai subdivision haina haukiba saili singni taraga tarukta matam adugi sarkarna cabinet decision lawduna maming onthokiba thawongbo yaningdaba fondoktuna black day gi thoram khoksabung subdivision demand committee na sinna pangthokre Chusambur district manungsan leiriba khoksabung justice squad pangthokiba thoram aduda tongan ba warol iba placard kaya su sinnaki Nagaland Hanasi Minister Su Aramlaba NPF Tagi Tolaga Nona Political Party NDPP Siamduna Party Asigi Lusing Ba Ama Oriba Nephew Rio Uncontested Mai Pakre Mahak State Asigi Talaga Matoi Northern Angami to Assembly Constituency da Midep Wena Tokpuni Adumapu Mahak Lamba Ogadoriba NPF Ki Midep Sampio Angami na Ngasi Mahaki nomination file withdraw Tokiban Maram Orega Mahapu and Constituency Asida Uncontested Mai Pakle Haina Returning Officer Lauto Kibani Banbayai NDPP Amadi BJP Mikhala Sida Alliance Semna Tengnaribani Loinana Nephew Rio Osi Alliance Osigesi Ministerial Candidate Ni Haina Mikhal Gi Mangwan and Lautokrabani Tenopur District SP Dr. S. Ibomsa Singh Narcotic Affairs Border Police Nepal Suba Manipur Rifles Draga Nipan Suba Assam Rifle Amadi District Administration Tenopur District Ngasi Molpi Biles Gomi Biles Amadi Bongol Biles Ke Mafam Singalam Ekar Kuntraga Mapan Romda Tharamba Lupa Koro Ani Hengada Popi Pambis Singata to Namangan Kre Haina SP Dr. Ibom Sana Fongdrakle Si Renatana Equipment District of Kigani Aduga Paysi Daiva Lalu Shapingasi District of Nava King of Sape Nisana Kunai the people citing Amasung Masibo Ting Mada Miyam get Taudang Hibasi the Kanan and Bami Ama Tangzian Wall Organizing Club Tangzian Women Association Amadi Kada Kaksing District Committee ka Kusan Maduna Tangzian Kunzao Bazada Pangchokre Mifam Aduda Kadagi Finance Secretary Git Chandra Mangang Vice President Ning Tozam Dorena Resource Person Wenawa Ngangke Nongwaibung Women Development Mera Paibi Association Eastern Student Club Nongwaibung Amadikada Infal East District Committee ge volunteers sinangasi Nongwaibung Akoiba the drive Satabada Yungo Rita Samaga Marifurum Pagat Kre Pagalaba using Adumia Mang the Mai Hadana Mangan Kre Saparmina ge Salen Belesta Labor KBC Center Saski Golden Zubli Thoram Pangchokre Thoram Aduda KBC Saski President Reverend Dr. Longam General Secretary Dr. Thongkha Sai Haukip Yauna Miyekana Sarup Yaki Amaram the Punsi Kaitel Amadi Akwebada Laba Mafam Singda Nagama Paldigi Kwatong Pawagi Mara Pibusina Club Kusam Naduna Yungo Lita Kaya Fagalaga Mai Takre Ke Roma by Kobi Nagama Pal Women Development Society Secretary na Punsi Kaitel Area Yuyon Pamkaya Labana Miyam Kudong Sada Bukaya Togale Madina Nabasina Miyang Sangbi Haiki Pare Machine Tiga Ayamatam that side the lady Kaitin Masa Six you and Bika again you Yoduna Akogi Lakai the Labor Bazar Mayam Sida Awaba Amashupide Aduna Maria Never Authority me and Karasabidaba ISTB make the Pongosari Manipur Sangna Daba Sangit Natak Academy Awardee Amadi Sangna Daba musicologist license Birendra Kumana Laikidabada Directorate of Art and Culture Ki Staff Loinana Department of Sigi Commissioner M. Laxmi Kuman Awab Fongdora Clay Bahang Laikidaba Si Manipur Ki folk music in Lamda Mensin Mangamroi Dab Awoba Amale Horagani Loinana instead of Sigi Oina Asoba Mangzaba Amani Haidi Laikidrabagi Imungi Awab the Department of Saruk Yari Haidi Sangna Daba Saisakpa musicologist license Birendra Kumana Laikidabada Theatre Center Manipur Su Awab Fongdora Clay Gujarat के जामनाथ नागर के नवरतपुरी धाम दिगे ममांग सेग सेप्टेम्बर तरागमा पंदिगे हौरखिबा जानी रथ जात्रा कांगपुर डिस्ट्रिक्ट के श्री कृष्ण प्रणामी मंदिर परसियाना दा ngarang thungkre khulasi miyam rata jatra adubu harau chamna okay khongsat asi imphal gi mafam khara da suchalaba matung assam gi damak amuk imphal thadokani hairi Bishnupur district ta leidiba army unit na loktak brigade ki miyam makada mini Marathol race sama pangchokre tongan ba category ahum da pangchokiba race sida punna nupa nupi sami kuntraga tarin saruk yakhi loinana mai palabasina mana matumsu yentoki Nagaland State Assembly Mikal gi mangwenana orekdeba political gi ahum amada ADC sanapati gi NPF member taruk BJP da yaukre loinana BJP gi ADC amasemna ba claim chokre hairi e kapani ne ADC asige chairman orba yai hairi Western Marine Sports Association Senan Ahumlak Suba Biennial
Wemsa Sports Meet Technopol District Warok Maring Playground Hokre Thasiki Tang Tarakatret Fawa Satagada Meet Asigi Hogdopaki Taramda Sarangpa Jila Parisad Member PS Heramani Laurembang Grand Pansai ke Pradhan Nominee ke Aisana Komba Amasung ke Bobby Susaruk Yaki Med Asida Nupa Amasnupigi Volleyball Football Sepak Takraw Singba Masana Singda Kul Taraga Mangagi Tim Taraga Mangana Saruk Yari Hausi Makataba Sanabagi Pau Amuk Lobisi Hausi Sanabagi Pau Pizari Thaunawzam Paka Singh Singh 7th Aside Football Tournament ki ngasi sanakib ahanba match da KFC Karen Fabina LYDA Kumbi Bumanga Mari da Maitiba Pikre ani suba match da FC Thamnapo Pibo FC Morang Kuno Ena Taruk Amata Maitiba Pikre Kazakhstan के आलमेटीदा फरवरी 9 की तलाक माथोई फाबा सटकेबा नेशनल स्विमिंग चैंपियनशिप टे इंडिया के महसिन सरुक याकिबा कोंग खेत्री लेकाइदगी सालमा जयंचना स्विमिंग इवेंट हौजी फाबदा स्विमिंग इवेंट के 50 मीटर्स बेस्ट स्ट्रोक अमदी 100 मीटर्स ब्रेस्ट स्ट्रोक ता गोल्ड मेडल फंगलकले हाइरी Bengaluru Satakhiba Kumpuka Taruk Suba Neston Fitness and Bodybuilding Championship Singing Talaga Taretalaga Nipanda Junior Group ta Gold Medal Lokraba Longzam Nares Simongasi Infal Airport Halau Tayam no Okre Tungda Kekru Development Youth Club Amadi Kekru Yairi Club Yairi Pogna Sinuna Infal Airport Oklahoma Tungda Miyam Golena Kekru Community Hall Power Lakminaki Mafam Aduda Mahak Harau Tayam no Oki Taram Aduda Yairi Pop Municipal Council Ward number Nipangi Councillor Konzengbam Ito Kekru Yairi Club Ki President Atop Sunil Yao na Miyukana Saruk Yaki. Top Singta Youth Progressive Organization Sinuna Taruk Suba Typo Trophy Village Open Football Tournament Team Ging Assis Sanakiba Miss Ahanba Mesta Typo A na NY owning Taunaibo Panzil Amasinoda Aduga Anisuba Mestana Wangkem FC na YGC Koirombo Amasinoda Maitiba Pikre. Hausi Makata was Hanabagi Pau Amo Ning Thousand Boy the Gipang Bigani. Manipurna Railway bo Maitiba Piduna Kulumdu Shuba Senior Women's National Football Championship ki Final Sankre Thasi ki tang taramari de Sanagadoriba Riba Mersta Tamil Nadu ga Lamba Tona Ragani All India Football Federation gi Miyang Makhada Odisha ki Katakta Thasi ki tang Kunipal dagi Tim Kuntrani Thuna Gurnipal Thokna Khairutuna Sathariba Kulumdu Shuba Senior Women's National Football Championship ki ngasi sanakiba ani Shuba semi-final Mersta Manipurna Railway bo goal ani amada Maitiba Piduna Final Sankibani Manipur gi mai pakipagi goal ani edu NG Balana match ki tarahom de shuba mari maripu mari shuba minita sanki match asida maiti kiba railway gi amata ngarba goal adu Manipur de gi sanaroi Y Kamalana match ki taramari shuba minita sanki bani sathariba championship asigi aroiba match tha asigi tang taramari gi nungthil pung mari makai tabada Barapati Stadium Katakta Manipur amadi Tamil Nadu ga sanaragani Huyel Lalong Thangta Academy Yumnam Huidromna Punna Medal Kuntra Manga Amadi Point Sa Maganipu Manga Pangduna Taramatu Shuba Impal West District Thangta Competition gi Overall Team Champion Oikre Impal West District Thangta Association gi Miyang Makhada Haibo Ningthok Thangta Association Hiang Tang Tangkhelambam na Sinduna Tha Asigi Tang Taradagi Unit Taratret gi Nupa Masa Amadi Nupi Masa Thangta Sanaroi Sa Magambaripur Tarukna Saru Yaduna Satharakiba Taramatu Shuba Impal West District Thangta Competition Loisenikre Dosan bagi thoramda MLA Soibam Subhasandra World Thangta Federation ki President Huidrom Prem Kumar Hiang Thang Gram Panchayat ki Pradhan MG Golmai Roy Kabui amadi Manga Suba JNK Rifle Nabol Company ki Major Sanisu Saruk Yaki Pangthokiba competition asida Huyel Lalong Thangta Academy Yunam Huidromna Gold Kunitoi Silver Maple Bronze Mari Punna Medal Kuntra Manga amadi Point Sa Maganipu Manga Pangduna competition asigi overall team champion oikibani Angelika Sangai Porongna Gold Maple Silver Mari Bronze ni Punna Medal Tra Manga amadi Point Hupumatoi Pangduna Anisu position taki Pahula si Kwakaiten Mayai Kuibina Gold Manga Silver Mari Bronze ni Punna Medal Tra Mathoy amadi Point Yankitaret Pangduna Ahum Suba position taki Makok Mathang Tarba Unit Singda Thorama Pusingna certificate amadi trophy sing piduna punging tawgat ki
Bolero Sectana AYLC Arabti bu maiti bapiduna manga subis 11 9 side nongpok ning thaw amadi nongpok panthuibi men's open football tournament ki champion oikre YBC langdumna sinduna mamang thagi tang kunipal dagi team mapal na group ani thongna khaidoktuna club asigi ground na sathariba tournament asigi ngasi sanakiba aroiba match ta Bolero Sectana AYLC Arabti bu goal ani amada maiti bapiduna champion oikhibani match asida mai pakiba Bolero Secta gi goal ani du Binod Khana amadi Bisesona match ki kunmanga suba madi yankhaini thoi suba minita sanki match asida maiti kiba AYLC Arabti gi amatangarba goal adu net rizina match ki kunthom doi suba minita sanki bani tournament asigi winner oikiba Bolero Secta da trophy ga loinana lupa lising kuntra rana sapta kiba AYLC Arabti da trophy ga loinana lupa lising taramanga best discipline team ta kiba LFC nongdam da trophy piduna puning thawat ki sathar kiba tournament asida AYLC Arabti gi net rizina top scorer Bolero Secta gi yumjau sanana best player gi mana taki Lotion biki thoramda MLA Rameshwar YBC Langdung ki president Y Kumar Kairao Gram Panchayat ki member Usalaima ke Romita Madi A Mani Chandrana thoram mapusing oike Shallow Youth Union Club na sinduna tha asigi tang mari tagi team kunmari na group Nepal thongna khaidoktuna club asigi ground da sathariba Nepal Subalemai Kendra village wise men's open 7 set football tournament ki ngasi sanakipa ahanba match ta SADA Sanjanbam na YYC Yorbungbu goal ani sinoda maiti bpk match asida mai pakipa SADA Sanjanbam gi goal ani du M Yai Papa madi W Karnajit na sanki tournament asigi ani suba match ki sanakibada BSU no pokaching amadi BJPC Pukhau goal ani ni sanaduna draw satkre BSU nongpok kachingi goal ani du NP anda amadi M Rabi Sandrana sanki PJPC Pukhawi goal ani aduna L Nauba amadi T Sanatombana sanki bani ani Super Rose Liangmai knockout football trophy ki final da Luangsung FC amadi Rangkhung FC ga sanaragani Roseria mai committee na sinduna tha sigitang ani dagi Pangkhung common ground Tamilong district cha sathariba ani Super Ronglia mai knockout football trophy gi ngasi sanakhiba ahanba semi final match ta Luangchung FC na FC nungwa bu gol mari sino da maithiba piduna final sangkhibani match asida mai pakiba Luangchung FC gi gol singadu Jingthangam Daniel Paulangai amadi Lanbuang lungna sankhi tournament asigi ani Super semi final match ki sanakibada Luangkhung FC na Longmai modern youth club bu gol ama sino da Piduna final sangkre match asida mai pakiba Luangkhung FC gi amatangarba goal adu ngangpuna sanki Nungoi football club na sinduna mamang thagitang kunmari digi team 13 na gurmari thongna khaidoktuna Nungoi makha football ground na sathariba ahanba Nungoi cup 7 aside lamlai kendra invitation 52 kg men's open football tournament ki ngasi chanakiba match ta INJC itam Nungoi na CHYNC Salobu goal ani sinoda maiti pikre match asida mai pakiba INJC itam Nungoi gi goal ani du M Nawboy amadi A aphawbuna sankibani Mathang thagi mastara amati taramathoida Indian Bodybuilding Federation gi makhada Bhubaneswar ki Odisha da pangthok kadoriba Mr Eastern India Bodybuilding Championship da saruk yanaba Manipur team sembagi trial selection All Manipur Gymnasium Welfare Association na sinduna tha sigi tang taranipal da pangtholagani akupa maron association asiri khangnaba yagani haina association asigi general secretary Y Sumantan na thadropa serol amana khangalagli amaromda Maharashtra gi Pune da mathang thagi March tang kulhumdui gi kumunga phau pangthok kadoriba Taramati Suba Mr India Senior Men's and Women's Bodybuilding Amadi Taruk Suba Men's and Women Physics Sports National Championship da saruk yarunaba official ani S Thambal Sharma and Kisan Yauna Nupa Amadi Nupi Bodybuilder Tara All Manipur Gymnasium Welfare Association na khangkat khre Thagasari makata ngasi wikib aingasagi pau amuk miyeng taminasi Environment Directorate State Climate and Weather Report ki matung ina ngasi gi khwaidagi sakiba Celsius degree ko Nepal dasmik humputra ni thoi khwaidagi ingba Celsius degree manga dasmik kuntra mathoi nuksite yawa ising manan gi sang maximum da sada mariputra truk dasmik mariputra truk minimum da sada kun dasmik yang khai Nepal oike ngasi nong chukide Hauzi loisilakpada maruba pausing amuk kahna Ear dispensary Imphal da lehenaba thaurang ayamba loisilakle haina Chief Minister N Biren na phongdokre
ngasi sathaki ba assembly mi from na demand for grant manga gi apunba senfam lupa crore listing ani samri humdra ko humdoi lak yakhani thoi listing humpum de senfam pass tokre amasung numit ini su na pangthok da ba amuko gi silver jubilee tharam hokre ngasigidi ISTV ni pijaba pawmatang asida loizare miyeng tabiri ba mayam punama pusu amaka na khurumjari